Manipura COVID-19 positive oibagi case NONGMA-NONGMAGI HEN-GATLAKLI. NGASISU state ASIDA COVID-19 positive oiba Thengnakhibaga Thengnakhibaga Loinana HOUJIK PHAOBADA COVID-19 positive oiba migi masing chaniga kuntra Shukhre. Iram asiga mari Loinana Health Services Manipurna thadorokpa cherol amana hai. Ngarang nungthil pung 2 dagi ngasi nungthil pung 2 faubada punna sample 94 test tawkhi. Sample 94 test tawba aduda positive case 9 thengnakhi. Hairiba pungfam asigi manungda COVID-19 positive oibagi chang asi chada 19.2 oikhi. Ngasi Thengnakhiba COVID-19 gi case 9 adu Imphal West District tagi 10, Imphal East District tagi ama, Bishnupur District amadi Thoubal District tagi case amamne. Laichet asigi punna sample charted ka 35 test tawkre. Sample charted ka 35 test tawba aduda Imphal East District ta 59, Imphal West District ta 153, Bishnupur District ta 8, Kakching District ta ama, Thengnakpal District ta 2, Chandel District ta ama amati Thoubal District ta positive case 10 thengnakhi haire. HOUJIK faubagi oina miyoi 112 naba phaduna discharge tawkre. Ngasina miyoi 30 naba phaduna discharge tawkhe. HOUJIK active case 119 leire. HOUJIK state asida oirakliba laichet asidagi ngakthoknaba miyamna COVID-19 gi chatna kanglon ngakna chatpagi tangai phadaba lei. Loinana oirakliba fibam asida miyam mi paidanaba cherol asina makha tana khangalakle. Panba yabade haukiba tang 9 da Bishnupur District tagi miyoi ama chahi asigi ihan hanba oina COVID-19 positive oiramba thengnakibani.